Panam Pauxi Maru E Pauxing Kongosaraga Manipur Top Channel Kimaki Miam Tamsagi Ahan, the Sakot Manipura Mapurana Bohonavada IBSC the Anawut Haudang Lori Anusia Wiki Institute of Bioresources and Sustainable Development IBSD na Marom dom lep sabang ambalam the mama amadi sakot pa Manipur Mapurang na batawag tarong kaya pangtok ng lakli hay na Governor Anusia Wiki na fungtokre Bioeconomy from Bioresources Developing Women's Entrepreneurship haibisida ngasi Institute asida pangthokpa consultation program ama hawdokpagi thoramda atoba mitung oina wa ngangladuna mataki wapham asi Governor Anusia Uike na phongdokhibani Governor na hai Imphal da IBS DSC hek linkhalakwadigi Manipur khakta natana awanong poklamdamda bio research development gi mission sing amadi biotechnological gi kuthangda socio economic ki phibam fokat hananaba asawa role ama lawduna lakli amadi research work kya sathabagaloina tungan tungan ba outreach program kya mas pangtukli institute asina awang nong poki bioresources ki weba documentation amagidama integrated study story samna Atmanirbhar Bharat Develop India haiba center lenga ki vision asima pungphana na bokhongthang kya ma paikhaleki awang nong poklamdam sing Manipur Mizoram Sikkim Meghalaya da industry connect program kya IBSC na organize tawri awang nong pok state singi lawmi sing traditional healers sing women's entrepreneurs sing gidama bioresources pu bioeconomy promote tawna ba outreach activities sing tawri lamdam asom gi school amasum college tamliba mahiroi sing the local resource bioresource promote tawna ba program kya pekhali masidana tana Manipur thoklibi irang asina maramoiduna Tungan ba relief camp sing da sangjapam lawduna lairiba nupi sing da tungan ba skill development gi matangda institute asina training piduna masana masapu senthok lambi piba ngamna ba hotnari hainasu governor na makhatana phongtokhi ngasi gi thoramadu saruk yakhiba nupi entrepreneur sing da candle sanaba masak sing governor yentokhi thoramadu da IBSD gi director professor Pulok Kumar Mukherjee Kau Imphal gi BC Dr. Anupam Mishra masum Science and Technology gi Secretary Hongyo Warsing Dice member oina saruk yaki atopa paw man khulnga pasing phaba yaru haina tuan ba mapham singda maira gi khongsa sakre mamang sahi gi kukinar ko tourist na satharakli balana sida Imalebak Manipur kannabagi damakta thawai khubak ta hablaga honaragli khulnga pasing isa singamadi arambai tengol gi lusing purel korongan ba khuman gi mathakta tuan ba modal siduna NIA na sarsit thangalako yaning di haiduna ngasi Thawal district Yaripok khoirom da Imai bel sing na maira gi khongsa sakre maira khongsa adu Khoirom mathak laikai mayai laikai amadi makha laikai gi Imai bel sing na magi laikai digi maira gi khongsat lakna duna khoirom mathak laikai kangjai bung da leiba IBC gi sanabung da pulakhi tongdu Yaripok kosom khulen lambi gi nagyet ta pareng leptuna khulaw kya lawminaraba matungda magi laikai sing da muhanaki khongsat adu khulngak pa isa inauk sing phabi yaroi Manipur gi kokinar ko tourism muthakadabani Manipur gi saktam kai bi yaroi amadi long live Manipur haiba khulaw kya lawki Maira gi khongsat adu saruk yakhi bi maira pai bi lusing bi amana phongdorakpada mamang sahi me ahum degi kokinar ko tourist na satharakli balana si sahi ama hela ba phawbada aikhoi gi damak India lengang na tumin lesson ba aduga koki singna mitai singna nomai kapsin landarakpana karimata haidaba Phaba punba tawdaba aduga ma aikhoi gi isa inauk singna Imalaiba ki damak thawai khobak ta hablaga tholaktuna khulnga klibi isa singbu phaba punba tawgani haibisi aikhoi mama oibi singna thamoi sokni yaningde isa singi matuna ma sokpi yaroi mama oibi aikhoi na isa singi damak pambom tingli thawai phawba tharabasu isa singi damak lepli athuba matamda thokliba lanis India ma Manipur lengang na luisina na ba honabiyo kariguma thawrang asi thabak to onthoktrabadi khoirom amadi Lamdam asomda lairiba Imai bel sing amadi miyamga loinana khongjang kya sangsilakani haiba wapham sing phongdorakhi amaromda Manipur kaiba yaroi hain Imalebak Manipur gi damak thawai khubak ta haptuna tumba saba khangdana ahing nungthil naidana honariba arambai tengol gi lusung porel korongan ba khuman gi mathakta NIA na thangalakliba sarsit yaningdi ma ki mathakta thangalakliba sarsit khudakta handokadabani haidi Nakal amarom na ngarang numidang pung mapalom taba matamda lamdam masida security force sing thajinduna khudngak pasing phana ba hunariba thawong asigi mayokta wangjing khunok maira paibe madi
Pangal tabi Maira Pai upon Balum Sinduna Mairagi Kongsi Sakre. Maira Kongsi Adu Wangzing Kunaudigi Horaga, Pangal tabi the Liba Assam Rifles came Mamang Pauba Saki. Loyana Kongsi Adu Saruk Yaki by Imaivel Suna Kulngak Papabiaroi. Madam Sadana Apaspa Liba area the Gihen security deployed to Biaroi Amadi, Santi Tuari Singi Lamdana, Pritabi Yening the Habakulau Kasulaki. Atopapa International Day Against Drug Abuse and Illicit Trafficking की थोरम पांगथोकना खरे Indo-Myanmar Border Town Moredanga si International Day Against Drugs Abuse and Illicit Trafficking Public Awareness Day की थोरम पांगथोकरे थोरम अदु मोरे पुलिस स्टेशन की ऑफिसर इन चार्ज अमदी सलाउद्दीन की मियंग मखादा मोरे न सिंधुना पांगथोखिबगा लोइना मोरे की अकोइबदसु मास रैली अम सखी मोरे पुलिस स्टेशन की सत्पा होखिबा मास रैली दुदा मोरे पुलिस अमदी मोरे DCO की पर्सनल सिंग लोइना बॉर्डर टाउन मोरेद लेरिबा तोवान तोवानबा फुरुक कया की मियोई सिंगना सरुक याखी हारिबा मास रैली दु बॉर्डर टाउन मोरे की अकोइबदा कोइने सलुरबा अमुक मोरे पुलिस स्टेशन थुंगलबा मतुंगदा मोरे पुलिस स्टेशन की ऑफिसर इन चार्ज अमदी सलाउद्दीन थौरमगा मरी लेना ड्रग न मियोइबगी पुंसीदा अमदी मियोइब खुनाइदा अकाइबा क्या पीदुना अचौबा मांगजबा मोहेली तुंगी युमोडल ओरकदब नहारोल किया मयाई काब द्रक्तगी कलहौरसी मयाई काब द्रक मरु फंगना मुथलसी अफबा मोरे अमा ओहेलसी हाइब वाफम कया मोरे मियाम फंगदुखी नकल अमरोम डिस्ट्रिक्ट पुलिस कक्सिंग सिंधुर इंटरनेशनल डे अगेंस्ट ड्रग एब्यूज एंड इलिसिट ट्रैफिकिंग मरी लेना ड्रग चाब योनब सिजनब तोलसी मालेमदगी ड्रग मरु फंगना मुथलसी हाइना लाउदुना डिस्ट्रिक्ट पुलिस कक्सिंग पर्सनल सिंग रैली सख्रे दी एविडेंस इज केयर इन्वेस्ट प्रिवेंशन हाइब थीमदा पांगथोखिबा पालन थौरमदुदा कक्सिंग पुलिस स्टेशन दगी कक्सिंग बाजार खोंनांग मरी फांगबा फावबो रैली सतलुबा मतुंगदा कक्सिंग बाजार नाहोल लाई ममांगदा लाक्तुना ड्रग सिजनब तोलसी मालेमदगी ड्रग मरु फंगना मुथलसी हाइब खुलाउसु लाखि रैली अदुदा डिस्ट्रिक्ट पुलिस कक्सिंग की एडिशनल SD Law and Order A Robindron Hakipita District Asidiki Drug Sab Yon Batolasi Sab Yon Yaurabas Miam Puna Wakal Taminaduna Makoibu Apaba Lambi the Lakna Bohona Minaduna Apaba Samas Ama Ohensi Haki Rally Aduda SDPO Kaksing AK Premzit Kaksing Police Station OCP Maheshor Susaryaki Amaromdana Diamond Donors Ki Mapokumon Pangtokre Haukiba Thasiki Kungamari the Diamond TV Senel Gi Humanity Service Ama Oiriba Members Samapan Yankai Hena Ladiba Group Diamond Donors ki Mapuk Numi Thoram Khongzom the Labor Diamond TV gi Studio Group Asigi Admin Singamadi Member Kiagaloin and a Pangtokre Sing Lem Lava Thoramadуда Santi Aquizam Mapu Reba Doctor Hong Sangbam Maina Sayang Road Quanthosum Lakai Koromakong Impal West the Labana Diamond TV gi Mayam Yamna Pamna River Inspector Tayai episode na Lishingama Samaga Yanka Henzelak Pamadi Series Asina Crime Awareness Yawn Inkalak Living the Walker Loxing Piva Hauna Lonsa Taugodava Tauredava Tabaki Ishukiada Miamgi Taudang Yauna Kanaba Kia Pibi but Nuntigi Anova Series Amamam Put Hoktuna Ahalaman Kia Potana Bigidama Penbi Raduna Inspector Tayai Series Pu Sanariva E Riva Put Hokliba Diamond TV Amadi 90.0 Megahasta Sandokliba Wahong Radio ki Managing Director James Hakruzam de Lupa Lising Yankai Kusinaki Diamond Donors ki members sing na awana kya dateng bang duna lakli Haukiba say English sing anika kungo humdoi gi me ahum digi haurakiba yang sida laikhidraba imung kya yauna nongmai na pan layeng na ba mating kya pangki Masidanatana relief camp kya da amadi kulngak liba kya da mating pangli makatana su pangki gani Diamond Donors ki members sing na thada lupa chama sama kaina group ni Migi awana tengbang badana tana group asigi member amana laikhida badana tragana aruba anaba thokpada onsin aduna mating pangli Thauramadu Padamasri Namairakpam Kunjarani CRPF Commandant Second in Command Wangkhaimayum Nandini na Singbana Sarugyaki Loinana laikhidraba member Sagol Bandigi Baigo Thanauzam Amadi Langthawaldagi Sanghu Elangbam su ikai kumna butki Makasa Tarakpoina Kanglai Paki Mairagi editorial Miamna Tamzagi Lengak Laina Ziribamgi Pibam Nomunomgi Socialagli Sikarigino Manipura Tokliba Kanglup Anigi Satiraba Lana Sisahi Amata Aniga Suzilaglaba Pawbada Manipur Lengana Lushina Navahona Bangamdre Bara Lengana Su Hanna Pau Yingbidana Manipur Miam Waning Laga Wazo Shining Laga Sijo Haibagum Tomina Laitokre
अचौब थौदांग लौगदब मणिपुर की चीफ मिनिस्टर दायित्व लौब ngamdana leiri masina manipur miyam na lainga asibu atuki matik warauri mareba ngak ngamdrabadi pham konduna leiragano pham thadoklo haiba kholauna pumnin ninba haiba du ori seira sida santi oina leijarama jaribam da su kangluki irang asina maram oiduna haujik di khwai digi sauna irang thokpa district ama haiba du ori sen ko ki narco terrorist na jaribam da sangsilaktuna bom amadi nongmai sejina duna Misa mitai singi matakta landa sinduna yum mai thabana singba terrorist ki thaba kya sa tharakpa matamda Manipur lenga na irang asi lakshin mangamdre maduna Jiribam district headquarter dagi kilometer taret ki akoi pa mafam singa si natana atai mafam singda miyamna sathok sin tawba ngamdre district administration ki makai dagi su irang lakshin nana bani haiduna matam gi oina curfew salai duna leite masida lakliba wapham di Jiribam da sin koki narco terrorist sangsing duna hingsa gi thabak pak sana sa tharakle haiba khangna kari gi damak Manipur lenga na matik saba security force sing thajinduna ngak sian bagi thabak pakhat pangamdri bano haibasini Jiribam district ki manungda khwai gi hen irang thoklibasi boro bekra sub division na konba lamtai khunau ga tainana leiriba mitai khul sing asidani hairiba mitai khul sing asida mioi amata leiba ngamdre makoi gi mayu makai loina ma koki narco terrorist na mai thakre masigi matung ngarang nongalamdai fawba koki narco terrorist na bom amadi nongmai sejinaduna mitai gi yum kya mai thabagi thabak satharakli oireba phiba masina takpadi Jiribam police mapung fana ngak sienbagi thabasi Manipur lenga na lokhatre haibisini aduga irang leitaba Jiribam district headquarter gi akoiba mafam singdadi security force na sogri yungmugum yungduna leidi asigumba taning tamang onabagi thabasi lenga ki mamang thakta thokna karigi damak tumina leithoklibano lenga ama leiba tarabadi ngak sienbagi thaba adu sapsana pekhat pangamgadabani Manipur mase tana thugaidunu union territory semgani haiduna akanba dabi toraklibasi sen koki narco terrorist ni haiba khangna Manipur lenga na mokhogi mathakta leibak thugaina bhona bigi ain goba thaba mata lokhatpa ngamdana leiri biskari kino haujikti penadraba Jiribam gi santi pamjaba miyam haurak Jiribam na santi thambiyu haiba kholaw laudun akanba khongjang sangsin bahrakle maduna miyam gi asumba kholaw si Manipur lenga na tabi phamthui tabi baga loina Jiribam da mohoksa gi punsid hanjilangna bagi damakta lenga na matik saba security force sing thajinduna koki narco terrorist sing sitna na Jiribam dagi takhoki gidabani Jiribam kem na sangja pham laudun leiriba miyam samsa gi miyam da hanjin handuna anabo yum sabi duna ngak sen bagi thaba sapsana pekhatuna miyam bulaitana lehna ba lenga na hona phamthui masi ngamdaba sarkari Manipur miyam gi yeknaba sarkari haina miyamna akan bi haurakani haibisu aikoi gi lengak loising na khangpham thui haiba kanglaipa ki maira gi editorial miyam na thamjari makha sathra poina 10 takna social media site oriba Facebook ta Maheshor thanaujana ki account gi thagalpa warul khram miyam da thamjagi angam bo khonarasi sarkar pairiba singsu tawbiro paidaba singsu khonabiro soiriba miyam se manungdagi semdok minasi semdok haudradi nong nini gi ngaktang santi laikhibadi ai tungi khanba yamna mipainingai oi haba wapham su Maheshor thanaujana phungdorakli Lishipriya kangujamna phungdorakpa wapham khrana Oza Totomshana gi yum sanaba cement bag yankai amasu puksel chawba miyoman sponsor tobirakli sekon tobiriba singnasu sek brick khara angam sponsor tobiu haiba wapham su Lishipriya kangujamna phungdorakli adu hausikoi nadi miyam pau su matang selu sinjarage masu miyam puna no update ngaminasi